ꯆꯦꯅꯦꯜ ꯁꯤꯅ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯁꯥꯔꯤ ꯋꯥꯁꯛ ꯉꯥꯛꯄ ꯉꯝꯗꯕ ꯀꯩ ꯍꯥꯏꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩꯗ ꯈꯨꯡꯒꯪ ꯑꯃꯗ ꯕꯥꯃꯣꯟ ꯂꯥꯏꯔꯕ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯁꯇꯗꯦꯕ ꯑꯃꯈꯛ ꯂꯥꯠꯆꯔꯝꯃꯤ꯫ ꯃꯄꯨꯛꯅꯤꯡ ꯆꯪꯅ ꯌꯥꯝꯅ ꯊꯥꯖꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯕꯨꯡꯉꯣꯕꯨ ꯁꯦꯕꯥ ꯇꯧꯖꯔꯝꯃꯤ꯫ ꯃꯕꯨꯡꯉꯣꯒꯤ ꯁꯦꯕꯥ ꯍꯦꯛ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯀꯔꯤ ꯑꯃꯠꯇ ꯆꯥꯗ ꯊꯛꯇꯨꯅ ꯂꯦꯟꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯊ꯭ꯋꯥꯏ ꯌꯥꯎꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯅ ꯅꯤꯡꯖꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯏꯁꯣꯔ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯅꯣꯡꯃꯇ ꯃꯍꯥꯛꯅ ꯃꯕꯨꯡꯉꯣꯒꯤ ꯆꯔꯟꯗ ꯀꯥꯎꯗꯅ ꯅꯤꯡꯖꯔꯤꯕ ꯑꯗꯨ ꯎꯔꯒ ꯏꯁꯇꯗꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯏꯅꯥꯏ ꯂꯥꯏꯔꯕ ꯑꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯅꯨꯡꯉꯥꯏꯍꯟꯗꯨꯅ ꯑꯩꯒꯤ ꯁꯦꯕꯥ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯃꯅꯤꯡ ꯊꯨꯡꯅ ꯇꯧꯖꯕ ꯉꯝꯍꯟꯒꯗꯒꯦ ꯈꯜꯂꯝꯃꯤ꯫ ꯕꯥꯃꯣꯟ ꯂꯥꯏꯔꯕ ꯑꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯍꯥꯛꯅ ꯏꯁꯣꯔꯗ ꯀꯠꯆꯕ ꯄꯩꯁꯥ ꯑꯗꯨꯗꯒꯤ ꯄꯥꯏ ꯑꯃꯃꯝ ꯊꯝꯖꯤꯟꯗꯨꯅ ꯃꯕꯨꯡꯉꯣꯒꯤꯗꯃꯛ ꯁꯪꯒꯣꯝ ꯊꯣꯛꯄꯤ ꯁꯟꯕꯤ ꯑꯃꯇꯪ ꯂꯩꯔꯒ ꯁꯪꯒꯣꯝ ꯑꯗꯨꯅ ꯈꯤꯔ ꯍꯧꯗꯨꯅ ꯃꯕꯨꯡꯉꯣꯗ ꯀꯠꯆꯅꯤꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯥꯎꯗꯅ ꯇꯨꯡꯁꯤꯜꯂꯛꯄꯅ ꯄꯥꯏ ꯑꯗꯨ ꯅꯣꯡꯃ ꯃꯍꯥꯛꯅ ꯀꯌꯥꯝ ꯁꯨꯔꯕꯒꯦ ꯁꯟꯕꯤ ꯂꯩꯕ ꯀꯣꯟꯅꯔꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯄꯨꯊꯣꯛꯂꯒ ꯌꯦꯡꯕꯗ ꯁꯤꯀꯤ 5 ꯁꯨꯔꯦ꯫ ꯃꯍꯥꯛꯅ ꯃꯄꯨꯛꯅꯤꯡꯗ ꯃꯁꯤꯅ ꯀꯣꯟꯅꯔꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯊꯧꯔꯥꯅꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, "ꯏꯕꯦꯝꯃ, ꯑꯩꯍꯥꯛ ꯏꯕꯨꯡꯉꯣꯒꯤꯗꯃꯛ ꯁꯪꯒꯣꯝ ꯊꯣꯛꯄꯤ ꯁꯟꯕꯤ ꯑꯃꯇꯪ ꯂꯩꯕ ꯆꯠꯂꯨꯒꯦ꯫ ꯑꯩꯒꯤ ꯄꯨꯅꯕ ꯅꯝꯕꯣꯛ ꯄꯥꯌꯣꯝ ꯁꯦꯝꯃꯨ꯫" ꯕꯥꯃꯣꯟ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯅꯝꯕꯣꯛ ꯄꯥꯌꯣꯝ ꯁꯦꯝꯕꯤꯔꯦ꯫ ꯕꯥꯃꯣꯟ ꯂꯥꯏꯔꯕꯅ ꯃꯕꯨꯡꯉꯣꯕꯨ ꯈꯨꯔꯨꯝꯖꯔꯒ ꯅꯝꯕꯣꯗꯨ ꯅꯝꯗ ꯄꯣꯗꯨꯅ ꯃꯈꯨꯠꯇ ꯆꯩꯁꯨ ꯑꯃ ꯄꯥꯏꯔꯒ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯆꯠꯂꯛꯄꯅ ꯅꯣꯡꯃ ꯅꯣꯡꯃ ꯈꯨꯜ ꯃꯊꯪ ꯃꯊꯪ ꯂꯥꯟꯗꯨꯅ ꯂꯥꯛꯄꯅ ꯃꯥꯅ ꯄꯥꯝꯂꯤꯕ ꯁꯟꯕꯤ ꯊꯦꯡꯅꯗꯕꯗꯒꯤ ꯑꯆꯧꯕ ꯕꯣꯜ ꯑꯃ ꯂꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯄꯗ ꯈꯨꯡꯒꯪ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯄꯗ ꯌꯨꯝ ꯑꯃ ꯂꯩꯔꯝꯈꯤ꯫ ꯌꯨꯝꯕꯨ ꯑꯗꯨꯗ ꯍꯪꯕꯗ ꯃꯍꯥꯛꯀꯤ ꯁꯟꯕꯤ ꯃꯆꯥ ꯆꯦꯟꯕꯤ ꯑꯃ ꯌꯣꯟꯒꯅꯤ ꯍꯥꯏꯔꯦ꯫ ꯕꯥꯃꯣꯟ ꯂꯥꯏꯔꯕꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯁꯟꯕꯤꯗꯨꯅꯁꯨ ꯃꯍꯥꯛꯄꯨ ꯃꯨꯟꯅ ꯌꯦꯡꯂꯛꯈꯤ꯫ ꯃꯅꯥꯛ ꯅꯛꯁꯤꯟꯕꯗ ꯃꯔꯩꯅ ꯕꯥꯃꯣꯟꯗ ꯁꯠ ꯁꯠ ꯂꯦꯛꯆꯔꯛꯈꯤ꯫ ꯃꯆꯥ ꯑꯃꯣꯝ ꯐꯖꯕꯤ ꯃꯆꯨ ꯑꯉꯥꯡꯕꯤ ꯑꯃꯒ ꯆꯦꯜꯂꯝꯃꯤ꯫ ꯕꯥꯃꯣꯟꯅ ꯃꯃꯜ ꯍꯪꯂꯕꯗ ꯁꯤꯀꯤ 5 ꯂꯧꯒꯅꯤ ꯍꯥꯏꯔꯦ꯫ ꯕꯥꯃꯣꯟ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯐꯩꯖꯣꯝ ꯀꯨꯟꯖꯥꯗꯒꯤ ꯄꯩꯁꯥꯗꯨ ꯊꯣꯛꯂꯒ ꯊꯤꯔꯦ꯫ ꯁꯤꯀꯤ 5 ꯁꯨꯔꯗꯨꯅ ꯁꯟꯕꯨ ꯑꯗꯨꯅ ꯁꯟꯒꯤ ꯊꯧꯔꯤ ꯑꯗꯨ ꯕꯥꯃꯣꯟꯗ ꯁꯤꯟꯅꯔꯦ꯫ ꯕꯥꯃꯣꯟ ꯂꯥꯏꯔꯕ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯍꯔꯥꯎꯅ ꯁꯟꯕꯤ ꯑꯗꯨ ꯃꯆꯥꯒ ꯀꯣꯟꯅꯅ ꯊꯧꯔꯤ ꯆꯤꯡꯂꯗꯨꯅ ꯃꯥꯅ ꯂꯥꯛꯈꯤꯕ ꯂꯝꯕꯤꯗ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯕꯣꯟ ꯑꯗꯨꯒꯤ ꯃꯌꯥꯏ ꯌꯧꯁꯤꯜꯂꯛꯄꯗ ꯑꯌꯩ ꯂꯥꯡ ꯑꯃꯗ ꯀꯩꯖꯥꯎ ꯑꯃ ꯊꯨꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯂꯦꯡꯕꯒ ꯂꯥꯡ ꯑꯗꯨꯒꯤ ꯆꯩꯅ ꯍꯦꯛꯇ ꯐꯨꯏ꯫ ꯀꯩ ꯑꯗꯨ ꯅꯨꯃꯤꯠ 2-3 ꯆꯥꯔꯛꯇꯕꯒ ꯂꯥꯡꯒꯤ ꯆꯩꯅ ꯍꯦꯛ ꯂꯦꯡꯕꯒ ꯐꯨꯕꯗꯨꯗ ꯃꯁꯥꯗꯨ ꯌꯥꯝꯅ ꯆꯣꯛꯊꯔꯝꯃꯤ꯫ ꯂꯥꯡ ꯊꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯁꯤꯔꯒ ꯂꯧꯊꯣꯛꯂꯁꯤ ꯈꯟꯗꯨꯅ ꯊꯝꯂꯝꯈꯤ꯫ ꯕꯥꯃꯣꯟ ꯂꯥꯏꯔꯕ ꯑꯗꯨꯅ ꯁꯟꯕꯤ ꯆꯤꯡꯗꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯀꯩꯅ ꯍꯥꯏꯔꯛꯈꯤ, "ꯍꯣ ꯁꯟ ꯆꯤꯡꯗꯨꯅ ꯆꯠꯂꯤꯕ ꯃꯍꯥꯁꯣꯏ, ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯗꯗꯤ ꯀꯟꯕꯤꯔꯝꯃꯨ, ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯔꯝꯃꯨ." ꯀꯩꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯥꯏꯔꯕ ꯕꯥꯃꯣꯟ ꯑꯗꯨꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯙꯔꯃ ꯆꯠꯄ ꯑꯣꯏꯕꯅ ꯃꯔꯨ ꯂꯨꯛꯊꯔꯒ ꯋꯥꯈꯜ ꯈꯟꯈꯤ, ꯀꯩ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛ ꯖꯤꯕ ꯑꯃꯅꯤ, ꯃꯍꯥꯛꯄꯨ ꯑꯩꯅ ꯊꯥꯗꯣꯛꯎꯔꯒ ꯃꯥꯅ ꯑꯩꯕꯨ ꯆꯥꯒꯦ ꯍꯥꯏꯔꯛꯂꯒꯅ ꯀꯔꯝ ꯇꯧꯕ? ꯊꯥꯗꯣꯛꯇ꯭ꯔꯒꯅ ꯑꯩꯅ ꯖꯤꯕꯕꯨ ꯅꯨꯡꯁꯤꯕ ꯈꯪꯗꯕꯗꯒꯤ ꯗꯣꯁ ꯄꯨꯕ? ꯐꯔꯦ, ꯃꯥꯒꯤ ꯊꯋꯥꯏꯗꯗꯤ ꯀꯜꯂꯒꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯄꯤꯔꯒ ꯅꯪꯅ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯆꯥꯒꯦ ꯍꯥꯏꯔꯛꯂꯕꯗꯤ ꯀꯔꯝ ꯇꯧꯒꯅꯤ? ꯑꯩꯈꯣꯏꯗꯤ ꯃꯥꯡꯖꯔꯣꯏꯗ꯭ꯔꯥ?" ꯕꯥꯃꯣꯟꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯩꯅ, "ꯊꯥꯗꯣꯛꯄꯤꯔꯝꯃꯨ, ꯑꯩꯍꯥꯛ ꯅꯪꯒꯤ ꯁꯜ ꯃꯄꯤ ꯃꯆꯥꯒ ꯃꯍꯥꯁꯣꯏꯒꯗꯤ ꯆꯥꯖꯔꯣꯏ" ꯍꯥꯏꯔꯛꯈꯤ꯫ ꯕꯥꯃꯣꯟꯅ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯥꯔꯤ ꯋꯥꯁꯛꯎ" ꯍꯥꯏꯈꯤ꯫ ꯀꯩꯅ ꯁꯥꯔꯤ ꯁꯣꯜꯂꯦ꯫ ꯕꯥꯃꯣꯟ ꯂꯥꯏꯔꯕꯅ ꯃꯥꯒꯤ ꯁꯟꯕꯤꯗꯨ ꯃꯅꯥꯛ ꯅꯛꯄ ꯎ ꯄꯥꯝꯕꯤ ꯑꯗꯨꯗ ꯄꯨꯟꯗꯨꯅ ꯊꯝꯂꯦ꯫ ꯑꯗꯨꯒ ꯐꯩꯖꯣꯝ ꯇꯥꯈꯠꯇꯨꯅ ꯀꯩꯕꯨ ꯂꯥꯡꯗꯒꯤ ꯊꯥꯗꯣꯛꯄꯤꯔꯦ꯫ ꯕꯥꯃꯣꯟꯗꯣ ꯑꯃꯨꯛ ꯁꯟꯗꯨ ꯆꯤꯡꯗꯨꯅ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯀꯩꯗꯨꯅ ꯈꯜꯂꯛꯏ, "ꯍꯧꯖꯤꯛ ꯑꯩꯒꯤ ꯁꯥ ꯑꯁꯤ ꯌꯥꯝꯅ ꯁꯣꯜꯂꯦ, ꯑꯗꯨꯅ ꯑꯩꯅ ꯕꯣꯟ ꯑꯁꯤꯗ ꯆꯪꯗꯨꯅ ꯁꯥ ꯇꯥꯟꯗꯨꯅ ꯐꯥꯕꯁꯨ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯅꯗꯤ ꯕꯥꯃꯣꯟ ꯙꯔꯃ ꯂꯩꯕ ꯑꯁꯤꯒꯤ ꯁꯅꯥꯎ ꯑꯁꯤ ꯄꯤꯔꯣ ꯍꯥꯏꯔꯒꯦ." ꯃꯍꯥꯛꯅ ꯄꯔꯞ ꯄꯔꯞ ꯇꯥꯟꯅꯔꯛꯇꯨꯅ, "ꯃꯍꯥꯁꯣꯏ, ꯋꯥ ꯑꯃꯠꯇ ꯍꯥꯏꯖꯍꯧꯈꯤꯒꯦ." ꯕꯥꯃꯣꯟꯗꯨ ꯆꯞ ꯂꯦꯞꯄꯤ꯫
धर्म लैबा महाशोयना आइबु लांगदगी थादोकपीरे अदुबु अयहाक हौजिक सा तांदुना फाबा ngamlaroi aduna अयहाक सादबना सीबा तारे महाशोयना धर्म येंगबिदुना सनाउ मचासे एंगोना दान तौबीरमु वादु ताबदा बामोन लायरबदु माबुंगो निंसिंग जरगा कापलगले महांगना हायरी हे कै नहांगना सरी थुगाइदुना करिगी सनाउ जागे हायरिबनो सन अनि सिदी आइगी इबुंगोगी सेबागी दमंगनी अदुना नहांगना जागे हायरगसु आइबु चाबिरो सन अनि सिदी नहांगना हायरकनु बामो लायरबगी वहाइदु माबुंगोना ताबिरदुना पेले स्टडीबादुना खुदक्ता मागी सनाउगा मानबा सनाउ अमा ओलहले सनबिगा सनाउ अदुगना माबुंगोना मयाना कनामत उहंद्रे कैना हायरी महाशोय मापी असी लैरबदी ओलकपदा असिगुम्बा अमा पोक्सगनी अमांगबा लैरोय महाशोयगी धर्मदी मपुंग फाना फंगलगनी अइना महाशोयबुदी चाजरोय नहाक्ति धर्म लैबा मीनी मधु तारगा बामोन लायरबदु मपुंगनिंगदु यामना वाना नुंसीना पीदबा यादबदगी माबुंगोना पुथोकलिबा सनाउ मचादु मागी सनाउदुनी खंदुना कैदा दान तौरमी कैना मधु सारिङाइदा बामोन लायरबदु सनबिदु चिंगदुना थुना लाक्पा हौखी कैना सनाउदु चाबा लोयरबदा वखन खलखी इसाजे खरादि कनखतले अदुबु मपुंगदी फाद्री अदुनदी मपुक फबा मासोय असिगी सनबी असिमगा चारबदी इपुक थनगनी असुमना खंदुना बामोन लायरबबु तानारक्तुना ममांगदा थतले महांगना हायरखी मासोय नंगना सनाउ अदु पिजबदगी पुक असि खरादी लांबा फरे हायबबु पुक थंदबना महासोयगी दान असि मपुंग फाबा खरा वाली अदुना सनबी असिगा दान तौबीरमु नत्रबदी इपुक थंदबना खोइरांग खोइसाउनना लेहौबा तारे बामोन लायरबा मापुंगनिंगते यामना कमनिंगलले अदुबु उपायदि लैति माबुंगोबु निंसिंगजरगा ननायैबु सन हाटपगी दोस लैबा तारे ननायगे हक्सांग चाबियु हायरबसु याबिदि मदुदा माबुंगोना मखोइना ngangnaribadu khangbadagi sanbi ama amuk makoi khanghandana puthokduna thamle bamo lairabaduna sanbidu kaiduda dan tauramlaga mathanta lakpa haurakle magi matungda hanagi sanbi amasung sanawadu inarakli adubu mahangnadi khanglamde asum laklingaida kayaduna khalli magi sanbi amadi sanaw saraba phawba ibuk thanba laikhidre pare हौजिक बामोन लायरबा असि चाथोकलगे खलगदे महांगना थुना लागतुना मांगदा थतुना लैख्रे महांगना सुमना हायरई मासोय आइना सनबी अमसुंग सनाउ चागे हायरगा मासोयना नसा चाउ हायखिबदु अहाक इपुक थंदबना नाहकपु अमुक चागे हायदुना लैरमलिबनी मदु तारगा बामोन हायरखी ए वसक ngakpa ngamdaba kai nahak asibu karamba jibano दानबो हंजन हंजन तौबा होनब्रा आई इसासी सनगी महुत चारो हायरबसु नंगना याखिदबा नत्रा अदुगा नहांगना हौजिक आइबुसु चागे हायरिबा इकाइबा खंगदबा हायदुना बामोनदो साइसु पाइखलगले मतम मदुदा लमहुई अमा मफम मदुदा हानादगी तौनरिबदु येंगदुना लैरमलिबा ओइरे महाक थोलक्तुना हायरे इमागी बुंगो करिगी येनरिबनो वादु ताबदा कैना हायरखी ताबियु मामा अहागसी ताइबंग मिगी लांगदा थुदुना अदुम सिजरगदबदा मासोय असिना धर्म लैबा सादुना आइबु थादोक पीरे अहागदि नुमित खरानी चाबा फंगदबदगी चटपा ngamdabana मासोय असिगी सनाउ अदु आइना चागे नीरे महांगना सनाउ चागनु महाक ओइना चाउ हायरे महाकति कोना चारगे खंदुना सनाउ अदु चाथोकले मदुदा इपुक थंद्रबदा सनबी अमुक चागे हायरे महांगना सनबी चाबीगनु माबु चाबियु हायरे अहांगना याददुना सनबीदु चाथोकले मदु फावबदा इपुक थनबा ngamद्रबदा महाक चागे हायरिबनी लमुइना हायरखी मासोय हायरिबसे असुबरा बामोन लायरबना खुमलखी ताबियु महासोय अइखोइना लाकपदा महाक लांगदा थुदुना लैरमखी महाक खरा थादोक पियु हायजरखी मदुदा आइना हायजखी
Horen nangbu thadok luraga aikoibu chage hairaklabadi karam tawgani. Chage hairaklabadi yaroi sari wasak tawkho haijaki. Maduda mahakna charoi haiduna sari thamki. Aisu mabu kaningbadagi thadokle. Adudagi aina satpa horakpada mahakna tanaraktuna hairakhi. He dharma lairaba mahasoi nangna aibu thadok pire. Sadabane sasi yamna sole. Aduna nangna dharma yengbiduna nangi sanau machase engonda pibiro haijarakhi. Aina sanaugi mahutta ai isase sabiu haijakhi. Maduda mahakna yadaduna ai sanau adu mangonda pire. Mahakna madu chathoklaga amuk tanaraktuna ai sanbisi amuk chage haire. Madusu aina ai oina sabiu hairabada yadabadagi sanbidu chathokle. Maduna mahak sari wasak thugairabani. Madugi tungda aibusu amuk chage hairi basini. Madu tabada lamhui loksingbana hairakhi. Haujikti nakhoi anina ngangnaribodo aihak tare. Adubu kaina sanau sanbi chakhiba mafamda chasi. Thabak tauba haibasidi sakhi yaudrabadi achumba oidabani. Aina uraga sumi sumde haiba bisar daugadoribani. Asumna hairabada bamo lairaba kai lamhui ahummak phai phai sasi yengnarusi hainaduna amuk hana lambiduda laklei. Khara chatlaga sanbi charambagi saru sarang taribadu ubada bamona aigi sanbigi saruni haiki. Pare masima summe amuk chatlasi. Sanau chathokiba mafam yaure. Bamo lairabana masina mahangna aigi sanau chakhibagi mafamni haiki. Lamhuina masima su summe lang lairiba mafamdu yaunaba chasi. Langdu lairamba thengnarabada lamhuina hairakhi. Karamna imangna langsida thuriba thuro yenglasi haiki. Kayaduna langi kongoidu mangakda thujilaga yengu hairakpada lang adu phat haigalaktuna mathakta haigatuna kayadu chongduna leire. Mahakna chongbaga langi phunaba chayaduna tattana phui. Kayaduna lamhui yenglaga mama aihak yamna wari lokthokpiro hairakhi. Lamhuina hatu nanglaroi matagum sakhiba sangi masado singsilaktuna ukhong marumda phamtharaga bamo lairaba yengladuna masoi dharma leiba nahaki napandagi ima isa aikoi mangadi numit mangani di odibasi haujaba tare. Masoi warauba yade satpiro waraubiganu. Matungdadi asigumba tawimal khangdaba jibada dharma thambiruganu. Dharma mangduna tokani hairaga lamui adu chaba haukhre. Bamo lairabadu mapungning yamna nungsina lakpana mayum yaurakhi. Magi sanbi mapi masa adu magi mandoki manungda kuntuna leiramki. Magi mabungona hoibiraktuna thamlambani. Sanbi mapi masa adu ujabada bamo lairabana khalakhi. Ai sanbi mapi masa sina karam tawna mafam masida leiram leiba. Makhoi anidi kaina aihaki imangda chathokpikhrabani. Mahakna solakhi onthokpani ibungona haki lilasi nanai aihaki thamoi changyeng biramli boire. Bamo lairabadu numit adudagi hauna amukka hena mamungobu ningjaba henkhre. San mapi masabu yengladuna masasing adu makhutna set nanthokpiraga nakoi anigi nathwai mangkhre khanduna aidi kayada wajakhiba. Numit khudingi khir hauraduna mabungo da kasaraduna sanbi mapi masabu luna sebat tawjaduna laiki. Asomdana lamhuyaduna makon da sangkhraga masa sing kauruduna sangi masa saru kaina sabadagi lemhawba puna makon mayadu da singduna puraga paiduna thamki. Madu loiraga kayadugi manakta laktuna haukreda imaki usopsidi hairaga saru adu siktuna hairi. Imakpu khara chage haibro adubu nipa oina poklaba singna chakhraba arembudu amuk hana chaba phate hai. Madu charabadi lukak chaba kawi hai. Charuraganu saru akangba si matong yauba nati. Masi amuk charuraga nasado khara amuk phagalaktuna mama nahak chage hairakani. Lang thaklamliba kangbu sing aduna sabada sunayang kanglabadi hautaduna matungda kay amuk saningdanaba
ꯈꯥꯡꯉꯨ ꯏꯃꯥꯛꯁꯤꯗꯤ ꯅꯤꯄꯥ ꯃꯆꯥꯅꯤ ꯅꯔꯤꯜ ꯂꯩꯕ ꯅꯍꯥꯛꯅꯕꯨ ꯀꯔꯤꯒꯤ ꯋꯥꯔꯨꯒꯗꯧꯕꯅꯣ ꯎꯒꯤ ꯎꯇꯣꯟꯗꯨꯗ ꯅꯨꯃꯤꯠꯀꯤ ꯃꯩꯁꯥꯅ ꯌꯩꯕꯗ ꯊꯣꯡꯗ꯭ꯔꯕꯁꯨ ꯅꯁꯥꯗꯣ ꯃꯨꯜꯂꯒꯗꯧꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯀꯩꯗꯨ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯔꯛꯈꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ ꯃꯥꯃꯥ ꯑꯩꯒꯤ ꯂꯥꯡ ꯑꯁꯤ ꯈꯔ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩꯕꯨ ꯍꯤꯡꯂꯕꯗꯤ ꯃꯥꯃꯕꯨ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯍꯥꯞꯆꯒꯦ ꯑꯩꯍꯥꯛ ꯌꯥꯝꯅ ꯋꯥꯔꯦ ꯃꯗꯨ ꯇꯥꯔꯒ ꯂꯝꯍꯨꯏꯅ ꯍꯥꯏꯔꯛꯈꯤ ꯏꯃꯥꯛ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯥꯅꯦ ꯃꯥꯃꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤꯅꯦ ꯅꯍꯥꯛꯀꯤ ꯅꯇꯧ ꯌꯦꯡꯂꯒ ꯁꯟ ꯁꯔꯨ ꯀꯥꯡ ꯑꯁꯤꯃ ꯈꯔ ꯈꯔ ꯆꯤꯛꯈꯤꯕꯗ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯏꯕꯣ ꯑꯗꯨꯕꯨ ꯅꯪ ꯊꯣꯏꯅ ꯋꯥꯔꯨꯒꯅꯨ ꯃꯥ ꯁꯣꯏꯗꯨꯅ ꯆꯠꯂꯝꯗꯥꯏꯗ ꯅꯪꯒꯤ ꯅꯇꯧ ꯌꯦꯡꯂꯒ ꯃꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯅ ꯁꯣꯜꯂꯝꯃꯤ ꯅꯍꯥꯛ ꯑꯁꯤ ꯅꯍꯥꯟ ꯃꯈꯩ ꯁꯥ ꯆꯥꯗꯨꯅ ꯂꯩꯕꯅ ꯃꯤꯅꯨꯡꯁꯤ ꯊꯣꯏꯅ ꯂꯩꯇ꯭ꯔꯤꯕꯅꯤ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯍꯧꯅ ꯆꯥꯛ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯕꯣꯔꯥ ꯕꯣꯔꯤ ꯄꯥꯐꯣꯔ ꯃꯈꯜ ꯁꯨꯅ ꯊꯣꯡꯂꯒ ꯊꯤꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯕꯅꯤ ꯅꯍꯥꯛꯄꯨ ꯆꯥꯛ ꯄꯤꯖꯕ ꯇꯝꯕꯤꯗꯨꯅ ꯖꯤꯕ ꯆꯥꯅꯤꯡꯗꯅꯕ ꯇꯧꯒꯅꯤ ꯍꯥꯏꯔꯒ ꯆꯠꯈꯤꯕꯅꯤ ꯂꯝꯍꯨꯏꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯩꯅ ꯈꯟꯈꯤ ꯃꯥꯃꯥ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯥꯏꯔꯝꯕ꯭ꯔꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯍꯥꯏꯔꯝꯃꯤ ꯋꯥꯈꯜꯗꯣ ꯈꯔ ꯆꯥꯎꯊꯣꯛꯎ ꯃꯍꯥꯛ ꯂꯥꯛꯂꯒ ꯆꯥꯛ ꯆꯥꯔꯒ ꯅꯍꯥꯛ ꯀꯜꯂꯒꯗꯧꯕꯅꯤ ꯑꯗꯨꯒ ꯂꯥꯡꯁꯨ ꯃꯥꯅ ꯂꯧꯊꯣꯛꯄꯤꯒꯅꯤ ꯍꯥꯏꯔꯝꯕꯅꯤ ꯑꯩꯅꯗꯤ ꯈꯨꯠ ꯄꯥꯟꯗꯕꯅꯤꯅ ꯀꯔꯝꯅ ꯂꯧꯊꯣꯛꯂꯨꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯌꯣꯡ ꯑꯃ ꯂꯥꯛꯂꯝꯃꯤ ꯀꯩꯅ ꯂꯥꯡꯗ ꯊꯨꯔꯤꯕꯗꯨ ꯎꯔꯒ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯃꯍꯥꯛ ꯀꯩꯒꯤ ꯃꯅꯥꯛ ꯇꯥꯅ ꯀꯥꯈꯠꯈꯤꯕꯗ ꯂꯥꯡꯒꯤ ꯆꯩ ꯑꯗꯨꯅ ꯌꯣꯡꯒꯤ ꯄꯨꯛꯅꯣꯞꯇ ꯐꯠ ꯐꯠ ꯑꯅꯤꯔꯛꯇꯪ ꯊꯥꯈꯤꯕꯕꯨ ꯌꯣꯡ ꯑꯗꯨ ꯃꯌꯥ ꯍꯤꯒꯠꯂꯒ ꯂꯩꯃꯥꯏꯗ ꯇꯨꯞ ꯇꯥꯔꯛꯈꯤ ꯌꯣꯡꯗꯨ ꯄꯨꯝꯅꯣꯞ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯈꯤ ꯂꯝꯍꯨꯏꯅ ꯌꯣꯡ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯆꯠꯇꯨꯅ ꯀꯩ ꯑꯃꯣꯝ ꯑꯗꯨ ꯀꯧꯕꯤꯔꯨꯁꯣ ꯊꯥꯡꯗꯕꯤꯕ ꯌꯥꯔꯛꯀꯗꯧꯔꯦ ꯃꯥꯒꯤ ꯋꯥ ꯇꯥꯔꯗꯨꯅ ꯌꯣꯡ ꯑꯗꯨꯅ ꯕꯣꯟ ꯃꯅꯨꯡꯗ ꯆꯪꯈꯤꯗꯨꯅ ꯍꯧꯅ ꯈꯣꯡꯗꯨꯅ ꯀꯩ ꯑꯃꯣꯝꯗꯨ ꯀꯧꯔꯛꯈꯤ ꯌꯣꯡꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯗꯨꯅ ꯀꯩ ꯑꯃꯣꯝꯅ ꯃꯄꯨꯔꯣꯏꯕ ꯍꯟꯖꯤꯜꯂꯛꯇꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯔꯛꯂꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯂꯝꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯌꯣꯡꯅ ꯈꯣꯡꯂꯤꯕ ꯃꯐꯝꯗꯨ ꯇꯥꯅ ꯂꯥꯛꯈꯤ ꯂꯝꯍꯨꯏꯅ ꯈꯟꯈꯤ ꯑꯩꯅ ꯑꯁꯨꯝ ꯂꯩꯔꯕꯗꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯑꯃ ꯈꯟꯈꯤꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯀꯩ ꯑꯃꯣꯝ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯦ ꯀꯩ ꯑꯃꯣꯝꯅ ꯃꯄꯨꯔꯣꯏꯕꯅ ꯂꯥꯡꯗ ꯊꯨꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯒ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯥꯡ ꯊꯣꯛꯀꯦ ꯈꯟꯗꯨꯅ ꯂꯥꯡ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕ ꯇꯝꯅ ꯆꯣꯡꯈꯠꯂꯛꯄꯗ ꯂꯥꯡꯒꯤ ꯐꯨꯅ ꯆꯩꯗꯨꯅ ꯀꯟꯅ ꯃꯀꯣꯛꯇ ꯊꯣꯝꯕꯗ ꯀꯩ ꯑꯃꯣꯝ ꯑꯗꯨ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯂꯩꯃꯥꯏꯊꯛꯇ ꯇꯥꯔꯦ ꯀꯩ ꯑꯃꯣꯝꯅ ꯇꯥꯔꯛꯄꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯂꯝꯍꯨꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯥꯁꯤꯟꯕꯗ ꯂꯝꯍꯨꯏ ꯑꯗꯨ ꯃꯈ꯭ꯋꯥꯡ ꯇꯦꯛꯂꯦ ꯀꯩ ꯑꯃꯣꯝ ꯑꯗꯨꯁꯨ ꯈꯪꯗꯨꯅ ꯀꯟꯅ ꯆꯦꯟꯈꯤꯕꯗ ꯑꯆꯧꯕ ꯎ ꯄꯥꯝꯕꯤ ꯑꯃꯗ ꯑꯃꯨꯛ ꯌꯩꯁꯤꯟꯕꯗ ꯉꯛꯂꯤ ꯇꯦꯛꯂꯦ ꯆꯠꯄ ꯉꯝꯗꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯗꯨꯅ ꯂꯩꯔꯦ ꯃꯈ꯭ꯋꯥꯡ ꯇꯦꯛꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕ ꯂꯝꯍꯨꯏ ꯑꯗꯨꯒꯤ ꯃꯇꯧꯅꯦ ꯂꯥꯡꯗ ꯊꯨꯗꯨꯅ ꯁꯤꯒꯗꯕꯒꯤ ꯃꯌꯥ ꯀꯥꯈꯠꯇꯨꯅ ꯂꯩꯔꯤꯕ ꯀꯩ ꯂꯥꯕꯒꯤ ꯐꯤꯕꯝꯅꯦ ꯈꯪꯗꯨꯅ ꯆꯦꯟꯈꯤꯕꯗ ꯎ ꯄꯥꯝꯕꯤꯗ ꯌꯩꯁꯤꯟꯗꯨꯅ ꯉꯛꯂꯤ ꯇꯦꯛꯇꯨꯅ ꯃꯔꯩ ꯇꯤꯡꯊꯣꯛꯇꯨꯅ ꯇꯨꯗꯨꯅ ꯂꯩꯔꯤꯕ ꯀꯩ ꯑꯃꯣꯝꯒꯤ ꯃꯇꯧ ꯎꯔꯒ ꯌꯣꯡ ꯂꯥꯕ ꯑꯗꯨꯅ ꯅꯨꯡꯉꯥꯏꯃꯟꯈ꯭ꯔꯗꯨꯅ ꯈꯨꯄꯥꯛ ꯈꯨꯒꯦ ꯇꯧꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯊꯥꯡꯒꯠꯇꯨꯅ ꯈꯨꯕꯥꯛ ꯈꯨꯕꯗ ꯉꯁꯥꯏ ꯁꯣꯛꯈꯤꯕ ꯃꯥꯒꯤ ꯄꯨꯛꯅꯣꯞꯇꯨ ꯈꯪꯅꯥ ꯅꯥꯈꯤ ꯃꯗꯨꯗ ꯌꯣꯡ ꯑꯗꯨꯅ ꯃꯔꯩ ꯇꯤꯡꯊꯣꯛꯇꯨꯅ ꯑꯅꯥꯕ ꯈꯥꯡꯕꯒꯤ ꯃꯇꯧ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯈꯤ ꯕꯥꯃꯣꯟ ꯂꯥꯏꯔꯕꯅ ꯁꯟ ꯂꯩꯕꯗ ꯁꯤꯀꯤ 5 ꯃꯃꯜ ꯑꯣꯏꯈꯤꯕꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯑꯣꯏꯕꯒꯤ ꯗꯁꯥ ꯌꯦꯡꯕꯗ ꯂꯥꯏꯗ ꯁꯟ ꯑꯃ ꯀꯠꯂꯨ ꯍꯥꯏꯔꯕꯗ ꯁꯜꯒꯤ ꯃꯃꯜ ꯑꯣꯏꯅ ꯁꯤꯀꯤ 5 ꯀꯠꯅꯔꯤꯕꯅꯤ ꯑꯗꯨꯅ ꯁꯔꯤ ꯋꯥꯁꯪ ꯉꯥꯛꯄ ꯉꯝꯗ꯭ꯔꯕ ꯀꯩ ꯑꯗꯨꯗ ꯅꯠꯇꯅ ꯃꯥꯒ ꯅꯛꯅꯔꯨꯕ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯄꯨꯝꯅꯃꯛ ꯑꯋꯥꯕ ꯗꯁꯥꯁꯤ ꯇꯥꯃꯤꯟꯅꯈꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯗ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ